lamdam masida e awat pa leitana ba haiduna blood donation tawduna lakle masida sunatana CSO madi mioi kayana honaduna blood donation camp fobo pangthoktuna lakle nakalamoromda mabukchel sengdaba mioi karana senda lambi oina ontoktuna mioi kayabu them nauduna blood donation tawhalaba matung E-Yollambada senaba mioi sing fagat pangamle haina Kanglaipak Student Association ki General Secretary Sanjay Kulakpom na phungdokre wafam singarang khoya thongda leiba Kanglaipak Student Association asigi office da pangthokpa paugi mifam amada phungdokibani mahakna makha tana hai E-Yollambada gi senaduna fagalaba Manipur College ta tamba kwakaithe Laisram Lekai dagi Laisram Ribananda amadi Lalambung Makhong Nausekpam Lekai dagi Tongbram Ranbir makoyani na phungdorpagi matung ina Rims ta Thabak tawriba staff Kharasu lalonba asida senare haiba khangmangamle hariba staff sing adudi hospital asida attendant oiba Anwar Alex Elias Puspa technical staff Santa security Priyosanda Ibo Chauba madi Ingosa koba mioi sing asi senare haiba khangmangamle lalonba da senari ba Lalambung Makongdagi Ranbir na phongdorpagi matung ina Rims ki staff sing na patient gi mioi sing dagi sel lauduna mangonda sinaraklaba matung makhatana mahaki makhada leiba donor khomba mioi singda pau piduna donor puraktuna pihali haidi unit ama pibada patient kangbu dagi lupa lising ahunga sangwa dagi lising mari foba lawi haidi donor thirakpa singdana mahak lupa lising aniga sangwa dagi lising ahum foba piki mahaki makhada donor thibagi thabak asi lilong ataw khongdagi atar moirang khongdagi haujingna sawongbungda leiba mangizau kwakaithe Laisram Lekai dagi Parlin Moirang dagi haujingna langjing asawbda leiba Megasandra kauba mioi sing asina donor sing asi thiraga purakpani amadi yonbagi thabak asi sahi kun hena satharakle haina mahakta makha tanu phungduki